Seasonal, Mashimuka Pabdi, Numit Humnidagi na Tareti, Pawi Banunda, a home was soy than Ubopangani. I the Kangudo Hagiko. See Bom Hibosibuka Papa, Mapansu, Amom Nehena Salani, Marusangani, Pambisu Masapu Hosani. Potox hair, Angak Papang the Hengalani, Madu Lairura, Adugan, Antakapang, Madudan and Kandu Nico. I did the pangi, I should lay the Bayadre. Amuktang season at Rusang Yang View, see boom, Pang Pum, Taudal, Egro, Manipur Sagawan, Mino Lerag, Impal Westa, Natragana, Tilhar Hidayong Bradukalama, the Hectamak Pangbigani. Napi hidak silver gold napi hidak sizinabana hauraba napi sing mapung phana hatok pangami napi matol chongba hantahali silver gold matam chana sizinabana napi hawagi chang amadi habeng bagi khulang hantahali pamdaba napi sing matol chonglaba amasung mana amadagi ahom suba matamda sizinabiyu silver gold sizinaba matamda pamdaba napi sing ising na thumjin hanbiganu leibakte inil di matik chana lehanbigadabani phangpham farmer development center khurai thangjam laikai opposite lining thau awangba amadi kilhadida yonpham dukan sing Admission Hangdukchari The New Era Higher Secondary School Thobal gi chaliba chahi 21-22 gi academic session asigi admission form thaba haujaragani 2019 da kosem na loba exam na Manipur gi oina mari suba amadi kun suba position loba ga loinana subject topper ohum loinana inspired award kunthraga mathoi phangki 2020 da mahiroi chani ga marfu taret exam thabada mangana Manipur gi oina subject topper chada chama pass tawduna Manipur gi record thamki chahi kaya experience leiraba matik charamo ja kya na school asi takpi tambiduna mahiroi sing chang naina weekly test term test practical exam na chingba pangthokpa ga loinana biometric attendance lauduna mahiroi singbu afaba mai kai da punaba honatuna lakli loinana merit scholarship kaya su leptana piri nupa masa amadi nupi masa gi hostel akak naba sita thamle medical amadi engineering tamnibu mahiroi singi khudong chana namagi dama special posting class su hapchin jargani loinana class 11 science admission form Lagliba July gi tang kun gamanga 2021 gi thaba haujargani loinana admission form thajin bagi aroiba matamna lagliba August ki tang 9 2021 akang naba sit masingni akopa marol gi damak office award da lakpiraga khambiraba yagani natragana school asigi website www.newera.thobal.com dagi akopa marol khangba yagani loinana admission form su download toba yagani Vipul granule lofam na khwaidagi pamjaba afaba hormone ne Mashi hapana phaumara yamna salhali lofam da hapkhiba urea diamond potash na singba har mapung phana sukhot bangamali phaumacha marang kaina pokhali maru sangwa sarong masing yamanduna faukthok hengal hali amuktang sijinabiu uraga thajabigani Vipul granule Admission open Imprint Science Academy Sangangai opposite airport main gate class 11 science tamnabagidama online registration haujari website http:/imprintscienceacademy.co.in under the guidance of Oza Sarakanta Maibam former lecturer Messi Oza Rajib Chongtham former lecturer Messi Oza Ranjan Vaishnav former lecturer Millennium Institute of Sciences Oza Zayantani Thojam former lecturer extra 8 Khudong chaba singdi ahanba category da admission fee school uniform tuition fee coaching fee loinana book grant sing free ojigani ani suba category da half admission fee loinana free school uniform amadi free coaching fee amadi book grant Om suba category da half admission fee loinana book grant Mari suba category da first installment da free half book grant Manga suba category da book grant First sub basis for categories 1 to 5 Akang naba sit masing ni ahan balak pada khudong chaba pijagani amadi nupa masa nupi masa singi tongan ba boarding leijai bus sama event service ki khudong chaba su leijai akopa marol gi dama call tobiyo 700579161 loinana 9862722880 Imprint Science Academy Changagai opposite airport main gate Sijinabiyu Vitafos adugumlaba yamna kanaraba organic mixer form da lakpa lawgi vitamin amani amuktang changyeng tawthokpiyu
Vitafosta rock phosphate, Ninkek Barmi compost, phosphate, zinc, copper, potassium amadi, nitrogen saruk yauraba laugi vitamin amani. Vitafos DAP gi alternative oinasu sijanaba yai. Vitafos sijanabana pambibu ham chawhalli. Chemical fertilizer sijanabagi chang handhan bayai. Vitafos harga totlaga chaibasu yai. Amadi low acre amada subnatangi Vitafos kg 10 kaktang sijanabiyu. Sijanabiyu. Vitafos. Phangpham Nanau Agro Agency Wangjing Bazaar Loinana SK Lerak SBI Bank Mana Wangjing. Ay, Biamal. Dada. Kaidore na saan ngay tabra? Ay, kaso daw dida. Hayo ni kadawragi ba? Ako'y nasungamba na timpang na. Hayo. Dada, kumsisu ay gilawpam do tin tahaw re. Adogi oy re. Mamani dusu ako'y nasayo hay ba Rolex hidak to say ramabadi kaso tawramoy daw ni Bima. Ay, Bima, ay kuy giti ne. Madugi hidak to sa ibadagi tinda bati laret na pokpok siya yam pagrap sani. Sige hidak sige kana ba siya makhal yam na yami ne. Pogi lebak lehaw da po mangan bangambatin kup may mabasu yaw riba ni. Ha, madagi apabatin ba mabasu lay riba ni. Pauling karaba matung natraga pampel gi matung bitram nga dagi na kun mga paboy banung da masi hidak se say hog do rim ni. Ado di dada, manakon silaga mayon chikpi utong tin gay do loy na paradro. Madugado in para daw ni Bima masigi hidak sige magic magic. Sige tinidak sidi tinsin batanatana mapambi basu masa pokpok handana pothog hengana hanbang ambay hidak ni. Rolex hay ba? Mayon sikpi mana konsin bi utong tin ngaroy kabi marek angang bi waikup man bi tin ingel laisu bi using samanam nambi amadi mahi chupan sing batin sing dagi ngaktok pada kwai dagi farba amadi India gi lomi pop namuna pamnariba Rolex har natraga lengoy kharga yansinar ge hekta saibi yaraba Rolex akup marol gi damag thaujal egro manipur sagorban maino lerag Impal West lengsin biro natraga atomgi manang nakpatil har hidak dikan singda irai lain phangbigani. Makhal Mathel gi tharum kya sanduktana tahanjariba si megahertz merfa drama thoi dasmik ani sanduk chariba Diamond Radio kongjom dagi sanduk chaba radio channel asigi ani suba tharum pareng ni adom na hojik tabiriba si hojik channel sinang asigi ani suba tharum pareng gi makhat tarakpada thamjariba Makhal Mathel gi sei sanduk chari ngasigi Makhal Mathel gi kudol gi ahan besida lokot chari Duran Maibam Saisak pasina sagliba isay makhag Joel Laimayong gimayegta Duran Maibam masamak na music direction PBK ba isay ni kudol damjari isay taminasi. Lamdam tamna leirabashu nangbu nungshi heima Lamdam tamna leirabashu nangbu nungshi heima Ima gumbi kana leite mafam kuding malinda na hongpo Sulak pani naganu da aibu thawagi
wai kaya pontha oi khi imagi ngam khai kan bada kanduna wari singduna thauna piri pangal oi ri nacha ai khoi gi na shishu Nijari aishu na famdagi na chana mingchat imagi purak tu na kulang laman sing jage hoy ma ima manipur hoy ma ima manipur hoy ma ima Pokngamdana pokpamapok asimacha ngaktani aiko pumnamak hiyang hirel tanabagum laibak mingtol thamhausi aiko pangalna mapok taret taret khudi kaungam dava oi jage malem imagi mafam damu khana lak jage hoi ma ima manipur hoi ma ima manipur hoi ma ima manipur hoi ma ima manipur ima ima nungsibima ꯅꯨꯡꯁꯤꯕꯒꯤ ꯂꯩꯅꯝꯅ ꯆꯨꯔꯕ ꯊꯃꯣꯏ ꯑꯃꯅ ꯂꯩꯅꯝꯗꯨꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯂꯩꯔꯥꯡꯃꯕꯨ ꯐꯪꯅꯕ ꯊꯤꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯇꯝꯂꯝꯗꯦ ꯈꯣꯏꯃꯨ ꯑꯣꯏꯕꯒꯤ ꯃꯐꯝꯗ ꯑꯗꯨꯕꯨ ꯂꯩꯔꯥꯡꯃꯅ ꯄꯥꯝꯖꯕ ꯈꯣꯏꯃꯨ ꯀꯅꯥꯒꯤ ꯃꯥꯏꯀꯩꯗ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯏꯪꯒꯤꯠ ꯄꯤꯔꯨꯕꯗꯗꯤ ꯏꯀꯥꯏ ꯈꯪꯗꯕꯤꯅꯤ ꯍꯦꯛꯇ ꯄꯥꯎꯊꯣꯛꯄꯤ ꯅꯣꯖꯥ ꯑꯣꯏꯕꯤ ꯃꯄꯣꯛꯄꯨ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤ ꯑꯣꯏꯈꯤꯕꯅ ꯄꯨꯛꯅꯤꯡꯒꯤ ꯋꯥꯕꯨ ꯄꯣꯡꯉꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯒ ꯊꯃꯣꯏꯕꯨ ꯑꯋꯥꯕ ꯈꯥꯡꯂꯤꯕ ꯊꯣꯠ ꯅꯧꯔꯕꯤ ꯂꯩꯔꯥꯡꯒ ꯆꯥꯡꯗꯝꯅꯔꯤꯕ ꯅꯤꯡꯉꯣꯜ ꯑꯣꯏꯕꯒꯤ ꯃꯄꯣꯛꯁꯤ ꯃꯪꯖꯔꯤꯕ ꯃꯪꯂꯥꯟ ꯑꯃꯒꯤ ꯃꯔꯨꯝꯗ ꯅꯨꯡꯉꯥꯏꯕ ꯁꯥꯗꯨꯅ ꯍꯤꯡꯖꯔꯤꯕꯁꯨ ꯀꯌꯥꯅꯤ ꯂꯧꯈꯠꯆꯔꯤ ꯀꯥꯎꯔꯒꯦ ꯐꯤꯂꯝ ꯑꯁꯤꯗꯒꯤ ꯃꯥꯙꯨꯔꯤꯅ ꯁꯛꯂꯤꯕ ꯏꯁꯩ ꯃꯈꯛ ꯑꯥꯔꯀꯦꯂꯥ ꯁꯒꯣꯜꯁꯦꯝꯒꯤ ꯃꯌꯦꯛꯇ ꯔꯟꯕꯤꯔ ꯊꯧꯅꯥꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯈꯤꯅꯨ ꯏꯅꯥꯛꯇꯒꯤ ꯂꯥꯞꯈꯤꯅꯨ ꯑꯁꯨꯝꯅ ꯁꯩꯍꯧꯔꯤꯕ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯇꯥꯃꯤꯟꯅꯁꯤ Chitki hai na khan ki no
Mathangda mo lokachari Rosie Haisnam Saisak Pisina Sali Bay Say Makhak Priti Yumnam gi mayekta Amarjit Laurembamna Sairang Bay Saini Koikak Naribi Samlang Kudol Tamjari Say Si Mayam Puna Taminasi. Israel masa-masana itinpam amada punduna ipak ama oibagum. Sakang nadaba miyoipok anibu punsigi hidden amada itinpam ohenduna. Paklaba nungshiba kauba ipak ama semali mapumagi tausilna. Nungshiba magi ipakta punkraba thamoy ani aduna. Yansinnaduna masu yansinnaduna ipaktugi fazaba hengat hannaba honabada thamoyduda susinkraba machudi kokpa ngamlaroidaba machuni mapuktu magi. Israelgi aseng batungna fam leitabagum ipaktugi palbu namkhaiduna natragana khaidoktuna chenkraba atopa ipak amada muk itinkibasu oithoktaba leitabagum nungsigi kisina punkhre khalluba thamoidadi kisi kiramdrabada nungsigi ipakta pulluraba
ꯀꯥꯏꯍꯧꯔꯕ ꯊꯃꯣꯏ ꯑꯃꯅ ꯊꯃꯣꯏꯗꯨꯗ ꯁꯪꯈ꯭ꯔꯕ ꯃꯆꯨꯗꯨꯒꯤ ꯋꯥꯔꯤꯕꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯊꯣꯔꯛꯄ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯃꯛ ꯐꯪꯈꯤꯗꯕꯁꯨ ꯀꯌꯥꯅꯤ꯫ Hanzaki Baisai si Manipuri Music Album dagi Kennedy Kumanna Saki Baisai ni Huidrom Noringi Mayekta Tenau Hestina Serangba Iseni Wahina Simagi Laiting ni Nungsigilangana Amatoina Punsen Kraba Tamoy Ani Mapau Morol Toktana Tamoy Tamoy na karam na yahon bangam gani atopa tamoy aduna simbagi mating natana Thazaba kauba machuna tamoy butche na puliba nungsigilang la adubu masu sangliba makai tamoy gi mapau tamliba simbalgi wahi singsu adu makkoi thumnei adubu on banaiba chingnaganba miyuibagi pukningna masu adubu sithan ba hek ukhibada nungsiba kauba agladuda kisi adumak thangduna laikragadabani kisi thangkraba nungsibado tamoy gidi huga pangkhakni tamoy nungda pena kaplaga awa maisa khanglabasu hu tairaba tamoy dugi mapaudi simbalda momon noktuna lot na hugi maisa khanglaga lenba tabani lakochari manja film asidagi sadananda amadi RK Nandeswari aniga bunba khonjanda sakminari baisai makhak
Brojendro Wahingsagi Mayekta Gopi na Serang Biseni. Ase nafam ifam dagi khenana ukhiba tabani masi maktana aibu lanadi kankhinu Ninjava asana kai khiba taraba aitagi ira oizarage hingminna shi punsi chupa kauna roi shi ko nang ai apam pam dagi maraksida apam pam dagi maraksida lana launa khiba taraba shiba kauba wahayashi nafam ifam dagi khenana ukhiba tabani masi maktana aibu lanadi kankhinu Oina saubi nupigi mapokni pendaba kayana thamoida onduna thamlabasu nungsiba wahi amada thamoibu themjinjaduna penthokjaba ngamjabana hainaribani kathokpana nupi oibigi gunni lainadagi so hena thotli hainasu saithanariba nuzagi thamoido nungsiba wahi amana punduna thamkhiba pendaba mayamduna maron naraklaba matamda pal ama semkhibani thamoi anigi marakta nungumna kallaba thamoi amagi saklol lawduna Lokochari Manipuri Music Album dagi Ranbir Thaurana sagliba isai makhak ngasidi marol naina kaple
kudol tamjari taminasi. Maro
ningsingba magi marumda leikiba punsigi wari kayana amamamta oina wakhalgi ireida yaroktuna akawbubu maitiba piraklabada amuk handuna chatpa yadraba haukiba punsi khongchattugi wari sinduna thangadariba punsigi khongthangda ayetpa ohenba oithoktaба natte aitagini khana sagatjuruba manglan aitagini khana nungsijaruba aina maram oiraga ayetpa oraklabada thamoi magi awaba koknaba kathokpa natana kari upai leiruni nungsiruba magi mafamda lamlanbi oramlabada lokachari थाजबगी वांगमदा फिल्म असिदगी कांग्रेस लापम दिनेश शर्मना सगलिबै सै मखक नरेंद्र निंगोंबंगी मयेकदा ओकेन अमकसमना सैरांग बैसैनी कुदोल तमजरी तामिनसे Wari buliranu oirabani
से yeknava janavi mafamda lamlanma laurvani ishana jaitheng se ai magna maram oiraga ayetba oirava nangonda ai magna maram oiraga ayetba oirava nangonda nangondagi lapthoknaba hotnarage aibusu kaunaba hotnaro aiha karisu waroro ai magna maram oiraga aipa oirava nangonda Mathangdang mulakotchari Manipuri music album dagi Rasilambam amadi Rosie Haisnam aniga pun makhonjanda seminary bisay makal Ajit inthongzagi mayekta Rahul Luna serang bisayni Kudol tamjari saysi mayam puna taminasi
ꯃꯊꯪꯗ ꯃꯨꯂꯞꯈꯠꯆꯔꯤ ꯔꯟꯕꯤ ꯊꯧꯅꯥꯅ ꯁꯛꯂꯤꯕ ꯏꯁꯩ ꯃꯈꯜ ꯑꯦꯟ ꯕꯤꯔꯤꯖꯤꯠꯀꯤ ꯃꯌꯦꯛꯇ ꯑꯣꯒꯦꯠ ꯑꯃꯗꯤ ꯇꯣꯝꯕ ꯊꯥꯡꯖꯝꯅ ꯁꯩꯔꯥꯡꯕ ꯏꯁꯩꯅꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯏꯁꯩ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯁꯤ Sabina koi se upadangai ri hekta koi ningi pakhang ai koi na lai sabina koi se upadangai ri hekta koi ningi wakhal se lai ta phong khande wakhal se lai ta phong khande Wakal se lai ta phong khande wakal se lai ta phong khande Thamoi se na koi na wa halli Thamoi se na koi na wa halli Pakhang ai koi na lai sa bin na koi se upadangai ri hekta koi ningi तांजरीबा इसे सिगलोना नांगा सिगेवनदी मखल मथेलगी इसे लांथोक सभा मतंग असिदा लोशिंजरे तांजकी बथरम सिंग सिगलोना नांगा सिगेवनदी नि सुबह थरम परेंग मतंग असिदा लोशिंजनबा मयामदगी अयाबा लौजरी ताबेदी बकुदिंग मपोमुक कहना बिशांत साइखोमना खुरुमजरे